Imes padomiyeng tabiri basingbo ahan waktada binita taram na usabagaloyana kurumjari. Haujik paudam asigi maroya pau pijari. Sports akwa nabagidama honaba yaba pumba honagani haina Chief Minister N. Birena haikre. INA Moirang Complex ta paikhaliba project sahi tara helo pauba loisendana leiramba thengnabada MLA Santina pendaba phongdokre. College ki union da mangjang una pau hairam dana DM University manung da leiriba college amatada makhala matagi khongjang changsin biganu haina samsal longjam na phongdorakli loinana Real FC na TKDA bu amasina da maithio pikre Tato FC amadi Hairok United draw zatkre mapungai paulo birase mi oina poklabadi hinglingai matamda lebaki kari tawkre haiba khanghaunaba isa isagi Ningsing kudam amamam thamamnaba honasi haina Chief Minister N. Birena phongdokre. Wapamasi Liangmai Sports Association sinduna Senapati District ki Oklongda January 15 phawba juthagadaba 27 Sports Meet hodokpagi thoramda phongdokibani. Tharamadudha CAF and PD Minister Leisangthem Susindro Maitei, Water Resources Minister Awangbo Nyumai, Rajya Sabha MP Lesemba Sana Zaubana Singh Bana Charuk Yaki. Tharamadudha CM na mahaki apokpa Lekhidraba N. Gauro gi mingda Oklong da sagadaba Gauro Singha Sports Complex ki urep uyum tamki. Ngasidagi hauduna chathariba sports meet aduda Assam, Manipur, Nagaland dagi lakpa Liangmai Puruki Nupa football team, Nupi football team amadi volleyball team gi apunba team yangkhaima pana saruk yagani hairi. Tharamadudha Chief Minister na makha takibada mahaki Lekhidraba apokpana lebaki damak thabak tawningnaba Thawna kaya hapirami maroina sports haiba hiramasida akhanaba miyeng sangduna lakli sports ta lining puru khenabagi wafam leite masigi mathakta sports na khunai amage horakliba naha singbu nishadagi laptho hanbada aphaba lambida purakpada achoba thodang lauri maramasna sports akwa hanabagidama honaba yaba pumbo honagani Senapati district amadi Tamai subdivision ni tongan tongan maphamda sanabung kaya sabagi thabak paikhatli haiki. Our culture, our identity haiba thimda lai Baphi Day celebration ngasidagi Chief Minister N. Birena athoy mitung hoiduna hodokre. Senapati district ki lai village ki local ground na pangthokiba tharamadudha Minister L. Susindro Maitei, Rajya Sabha ki MP Lesemba Sana Zauba, MLA L. Dikho district asigi DC SP public leader singchu saruk yaki. Festival asi hayeng January 12 amadi 13 da pangthokani. Ngasigi thoramda athoiba mitunglena monolith hangdokpaga loyana khulgi piral chingkhatki masida nantana Lai Women Society na cultural item Lai village ki nupa singna B dance asna singba yauna special item singsu utki ngasigi thoramda Lai village ki chairman TS Kapani na welcome address biki thorange athoiba mitungleng warol piraduna Chief Minister N. Birena hai Senapati asi strategically important area ni amadi district asida national highway pauduna chatpagi khudong chaba lauraga district asi mapung phana sakwa hanba ngamgani aduga mafam asa lairiba organization sing haibadi NPO amadi ate student union singa tanaraga district asi city gi atmosphere laina hanaba aikoina kanna honari haiki Tharamadudha Chief Minister na district asa paikhaliba development project sing haibadi nauna sagaliba Ima market stadium sing football sanapamda astrotap thariba amusement park ki sangat sagaliba singi matangda su miyamda highlight tawki Uzik dikho ka ingatana na Senapati da indigenous games ki Olympian Senapati Olympic Association da tanga usko ki stadium na sagada maya muda indigenous games ki stadium round with another yam phajal monda agbi babu da bi re koi aigi discussion ni fundagi kunchi wena honorable union akanusula ai nin thoshiori honorable minister yam shiori aigi saitegi
Pagkakani katang mayam na ito nito sinunggi na pamjaraga. Ay mayam punang pagkakamana paramjari, isorno matang punang magta sangbibo isno, honesta lady pa punang mag natagyak ka na, asway nga miyaw ka na. Kung sinong sang na yung ba, o isunong na isorno ni Ziraga, ay paramjari. Kakching Police Station manung chana leiba laimangai singjin manak National Highway 102 da gari na thomlamba manba Yamaha FZ thoduna lakpa myoi ama laikanaba ngamdana laikhidre thomlamba gari nanthokuna chen khre hairi thodo adu da laikhidraba myoi adugi maming Moteng Moringchan Kanchawa Jahid Kun Apokpa M Methampa Kangchawa Kawi Tenopal District ki Machi Sub Division manung chana leiba Konai Tong Village dagini hairi thodo asigi matangda phangba pauna hai ngasi nungthil pung 3:10 rom tarakpada palelom dagi imphalom da thorokhiba oigani chingnaba gari amana Yamaha FZ thomlamlaba matungda thomlamiba gari aduna hanna yenglamdana mafam adudagi nanthokuna thaukhibana karamba gari no haiba adu hauzik phawbagi oina khangba ngamdri gari na thomlamlaba miyoi adu mafam aduda तादुना लेबा उनरकपदगी कक्सिंग लमदोंगदा लेबा जीवन हॉस्पिटल दा पुखलखी अदुमोइनामक हॉस्पिटल अथॉरिटी के माइकैदगी मियोय अदु सिदुना पुखलकले हाइना फोंदोरखी असिबा हक्सांग अदु कक्सिंग पुलिस ना लखलगा पोस्टमार्टम तौनबगिदमक जेनिम्स की मिरल संगदा थंखरे हाइरी Ministry of Tourism India Government के सेंथंग मखादा मणिपुर टूरिज्म डिपार्टमेंट लिसिंगनी तरादा मणिपुर डेवलपमेंट सोसाइटी दे लुपा करोड़ 32 लाख 19 की पीखिबा मेगा प्रोजेक्ट INA मोरांग कॉम्प्लेक्स सही तरा हेला फाउबा थबक लोइसलमदबदा मोरांग एसगे एमएलए थोंगाम शांति मई हौना साउख्रे ngasi se minister N Bireng instruction matungina morang SG MLA thongam santina Manipur tourism department ki director W Ibohol Manipur development society ki chief engineer S Rupakumar amadi INA local advisory committee convener Y Modhu Kauduna chatkhiba yengchin khongja aduda mega project adugi tongan ba thabak tara manga gi manungda sahi tara helo phawba thabak tara ni thoidi loichindana leirambada morang SG MLA na saukhibani Yangsin Khongcha Duda Morang SG MLA Thongam Santina Paumi Singh da Hai Si Minister N Birena Manipur gi CM Hek Oirakpadagi INA asibu awang bathakta thangkatuna Semjin Birakpaga loyana handaktasu INA Advanced Headquarter da leiba North East ki manungda khwaidagi wangba India gi tricolor flag Union Home Minister Amit Shah laktuna chingkhatpaga loyana INA Advanced Headquarter bu sanga biramle aduga Chief Minister na INA Martyrs Complex asibusu world class ki thakda thamnaba honarakhi adubu haukiba sahi kayagi mamangdagi INA Martyrs Complex asida mega project ama paikhatpa horamliba sigi matangda yengsinaba Chief Minister na pirakpa instruction gi matung ina morang SG MLA ama oina ngasi yengsinbani ngasi gi yengsinba sida mega project asigi manungda yauriba underground parking gi phibam Cafeteria building amadi dining cum kitchen ki phibam asi apenbo oide underground parking asi su handak pangthokiba sangai festival da gari parking tongnaba honabada phibam jadabagi parking oikide Chief Minister N Birengi mamangda hana palamba lenga aduna paikhatlamba thabak asi apenbo oide masida sanghalamliba sampham aduga hauzik paikhalamliba thabak asiga sanadre haina makhata ki igedra ona da agency singa igedra makoida लेबाक्सी मांगने में तौरमी मैम से हजू लेब कोई चीफ मिनिस्टर दा डिटेल से खंगल मतुंगा अखोई मोय बथे कई तब याबगे और नत्रगा कोई मोरांग के नहीं प्रजा पुनो का अपन में मीटिंग में तौरगा हायर में सीधा यो पैसा थादा यो पैसा ले मी फिल्म से मोरांग के नहीं प्रजा पुनो खंगल लगा मदे कोई चोबई इन्वॉल्वमेंट में तौगदरा है आई अथुबी मतमदा एमएलए अखोई मसी लेपनी है आई थमजनी ओपन Manipur da ahan ba phase ki oina Imphal East, Imphal West, Bisnupur district amadi Thobal district ta single use plastic singbo recycle tongnaba Swachh Bharat Mission Gramin gi senthang makhada single use plastic processing system thamkhrabasu Bisnupur district ki oina ngasi phawba thabak horamdana leramba adu athuba matamda thabak haunaba MLA Morang Thongam Santina chatuna yengsinkhre Bisnupur district ki ahan boina Morang SG manung chana leiba Naran Saina water supply scheme gi campus manungda hokiba sahi gi October thada CSIR Central Mechanical Engineering Research Institute MG Avenue West Bengal na
executing agency oiraga PICD Government of Manipur sponsoring agency oiduna Swachh Bharat Mission Gramin gi sentang makhada PICD Bisnupur Division na nomada kg kundagi kunmanga phawba recycle toba yaba lupa lakh 13 changna single use plastic processing system asi sem sakhibani adubo plastic shredder machine amadi plastic packaging machine asi mafam aduda electric pusinbagi khudong chadabana ngasi phawba thabak horamdana lerambani Yangsin Khongsa duga marilena MLA Moirang Thongam Shantina haikibada government miyang yaifanaba haiduna paikhalakpa amadi pitharakpa public property kaya sizinafam khangdana thamlamba si laibak thibani Aikhoi miyoibada amadi environmental sauna kaiba pi hainariba single use plastic asi recycle taunaba polam asi yoroklawa phawba sizinafam khangdana leiramba si athuba matamda thabak hounaba honaragani Machine asina Moirang AC asikhaktadana kanaba pibadana tana Bisnupur district ki praja singdasu kanaba pigadoribani masida electric mathau taba leiramba si athubada piduna lamdam asigi thabak phangdaba miyoi kharadasu thabak phanganduna amadi machine asi thabak hawanduna Manipur gi chief minister na pamjaba Manipur bu single use plastic free state ama ohenba haiba pandamaduda Bisnupur district na ahanba oinaba honagani haiki Yangsin Khongsa duda PICD Bisnupur Division ki Assistant Engineer Asem Arun MSPDCL Moirang Sub Division ki Manager M Birjit amadi Naran Sena ki Pradhan N Ranjit Chu saruk yaki Maitai Mitai na Scheduled Tribe List ta sanbada puruk ataida sokadaba mata leite amadi dimana sina Maitai singi tungi laibak lepkadaba oibanina isu asi mapung phana sogoli haina Khundrakpam SG MLA TS location na thajaba pikre wapama singasi STDCM na leptan zatharakliba mihut singda wakache pisinbagi saru ama oina Congress MLA singi marakta ahanba oina Khundrakpam SG MLA su oiriba Congress MLA asida memorandum pisinbada mahana phongdokhibani Babupurada leiba MLA Lokeswar ki quarter da masing yamlaba STDCM ki thawmi singna lagduna memorandum pisin baduda MLA Lokeswar na makha taraduna state gi assembly humphuma ki mihut singda wakache asi pisinduna khongthang asi matam thingthadana thabakta onthoknaba punna hotnaminasi loidana khongthang asina punna khundaminariba puruk masal gi marakta sokningai oiba wafam yauroi haibagi thajaba thamli hainasu mahakna phongdokhi RIMS Numit Kuni Mapu Pandana Thamba Ministry of Health and Family Welfare Government of India ki thawong yamna laibak thibani angakpa phawi haina Desam ki Secretary General M Sombarin Luwang na ngasi Desam Head Office ta pangthokpa pawmising unabada phongdokre mana hai RIMS asi state asigi amadi North East region asigi tongan ba anaba kaya layang phamadi medical institution amani hawkiba sahi ahumda RIMS asi NIRF ranking da North East region asigi oina top 50 phawda leiba medical college oiba ngamkhrabani masi apunba India gi medical college sawani phu henbagi manungdani state asi per capita income da nemba state ama oibana tongan ba ana layang da thengnari ba kudong chadaba kaya si medical college asina achoba mafama piduna miyang ya awaba kaya ko halibani asigumba medical college asi mapu pandana numit kuni thamba sina medical college asigi maraiba asi kudong thiningai oiba phiba ama ohele Hanagi leiramba regular director na tenure loiduna satkraba matungda director post asigi matangda leiriba wathok asina medical college asigi administration do oiraiba kangkhong saibe phiba masi state asigi oiba chauba kudong thiba amani haina desamna lowi maram asina Ministry of Health and Family Welfare Government of India na 22nd December 2022 da pangthokiba regular director lobagi DPC adu athubada haidotuna regular director lehanbiu regular director asi later phawbadi medical college asigi bylaws ki matungina in charge director ama hatuna hauze wariba kangkhong saibe phibam asi makhata na lehanbiduna ba haijari state lenga asna su Minister of Health and Family Welfare Government of India da taksin binaba appeal sutorakle Meeting policy की board of governor की vice president हुए बा और chief minister ना कोई तुम्हें ये अंकल लेकर मान रही थो अम्मा तो बसे मसीह कोई असुकी मतिक तो नोमोंदा यानिंग दे मरम सिना अथवा मतलब ministry की मैं कहीं अकन बा कोई pressure पीबी रखा मसीह की regular director अम्मा लेकर बा अदुगा लेजिबो की मनुंगा
मीटिंग पॉलिसी की बायो की मतुंगिना इंचार्ज डायरेक्टर मा हापियु अदुगा कांगखोंग साइबा कोई मीटिंग पॉलिसी की एडमिनिस्ट्रेशन लाइंग बगी अदुगा खुदिंग मक्ता नॉर्मल सिचुएशन अमा पोरक्तुनी स्टेट असिगी अदुगा नॉर्थ सिटीजन असिगी कोई तमना मरु होइबा असिगुम्बा मीटिंग पॉलिसी से कन्व्यू Bala Sahabanshi Shivasena Manipur Pradesh na Delhi da Satuna India ki Home Minister da Maitai Mitaibu Scheduled Tribe List da Salhanbiyu haiba warol galoyena atopa tongan ba warol mari yauba memorandum pisinkre haina Shivasena ki President M Tombina phongdokre wapam asing asi babu prada leba Shivasena ki office da anoba sahi lakpaga iroyana paumi singda angamba khudol tawraduna phongdokhibani thoramaduga mari leyena Shivasena da nauna changlakpa miyoi anibusu taramna okay Nakalamaromda memorandum aduda Tongzai Maril Lambi asi 4 lane da upgrade tobiyu International border fencing togadabani Manipurda singi silinau singamadi tamgi miyoi singa lamgi sayet naba laktringai da appropriate oibar land law sembiyu haiba warol singsu yauki magna makhata aduna hai singmi silinau singa tampakit lamda leiduna leibadi ayaba pi adubu tampakta leiba miyoi singna singda satuna leibagi ayaba leitaba si aikhoi maselgi marakta sayet naba amaga nungsina daba soidana tholakani haina su phongdokhi adugi pakumoina nahan sakhibu nongan baga mana MOS sama mana thabirakna border gi matangda garang si nahan ga garang si border fencing gi matangda kumna khanane nadana akoi gi Nita Inanda Rane, Agoigi Honorable Quigi Minister Silaktana, Kumna Yangsindana, Aduga, Karamain Tondana, Quigi Yenaro, the Haiba, Adugi Porama, Master Shiv Senagi suggestion de Matam Sagna Sahi Shakya, Mapamadu later about Kunjasing, Aduga Quigi State Government Gimakada Labor DCing, Aduga Mapamadu Lariba, Aduga press media is now sing around press media is now sing see like Kurmum Kaksangali Hay, Tay Sangandi Hay, Masugum Masito Vidanaba Government a Siga Samin Azaba, National Democratic Alliance partner Moina, state of the central government, I appeal to Thank you. DM University Manung Delay Riba College Amatada Kanagumba Satraga Look Amatana College ki Union da Mangjong na Pau Piramdana Makhal Amatagi Khongjang Jangsin Biganu College ki Student Union da Hana Pau Pibiramu Punna Khongjang Jangsiminasi Haina Longjam Samsan na appeal torakli ngasi DM University ki makhada laiba college mangagi students union sing punsinduna coordinating body of the DMU constituent colleges students union haina mingthonduna apunba body ama sembaga marilena law college ki general secretary Shamsal Longjam na phongdokibani ngasi ki press conference aduda DM college ki makhada laiba college manga LMS law college GP Women's College, DM Science, DM Arts, DM Commerce ki students union sing saruk yaki press conference aduda Longjam Samsan hai ngasi assembly ba apun ba body asina college sing ya award apa grievances kudimak authority da taknagani mahiroi sing na hauze thengnari ba khudong chadaba sing asida punna khongjang sangseminagani Manipur ki khwaidai awang ba thakda leiriba college manga asida hiram kudimak da award apa kaya na thalli masimak sarkar amadi authority na college sing asibu thausabi takpani masina maram oiraga college mangagi mahiroi sing amato oina lepinaduna matamatangi awat pa kudimak thengnaminaragani haina phongdokhi nakalamrom da mahakna hai tongan ba mahiroi lup kaya na mahiroi sing interest ta thabak torakpa sangsalakpa khongjang da ngasi phawba saruk yaduna lakli makhata na su saruk yakigani adumoinama college singi lairiba student union sing su mahiroi singi damak leijari bani maramaduna college ke students union da mangjong na pau pibiramna ba haina appeal tawki Mana makhata na hai Assembly body asi convener oina law college ki general secretary Shamsal Longjam co convener da GP Women's College ki general secretary Thongam Lusingbi treasurer da DM Arts ki general secretary L Tomba assistant treasurer da DM Commerce ki general secretary NG Iris media coordinator da DM Science ki general secretary L Tina assistant media coordinator da DM Arts ki Girls Common Room Naurem Brani Auditor da L Malanganba Lanjenba Danabir L Tompok amadi L Chaubana mathangsina oiki Dr. Fanganabana Tragana Matamkar Chanusang Apuna Honamina Kanda Awapa Laiba Sothari Kudimaxe, Siens Tonaba Koyamato and Lamina Bani
masida akhoi matam gi oiba Dhanamajori University gi laiba issue da akhoi na student union apun masina semjariba body asina chapcha dai ta lawjaragani loina akhoi Dhanamajori University da laiba student union sing laina topa tawamba mairelu singna akhoi Dhanamajori University gi damakta khabira kana sanjamba khongjang sing khutima akhoi kai khonme loina adumakku University Council College Maragi Dalaiba College Student Union Singna Samjariba Coordinating Body of the Dhanamajori University Council College Student Union 2022-23 na ngasi dai ho kanda miyang changjaragani loina laiba miyam amdi mairi singi support nuzari haba khol thamakana se tanjari Radiant Group की यूनिट अमा ओरिबा मायोन ग्रीन टेक प्राइवेट लिमिटेड ngasi इलेक्ट्रिक स्कूटर कोमा की फ्लोरा अमदी कोमा की एलवाई ngasi लॉन्च तौख्रे कोमा की इलेक्ट्रिक डिवीजन साबा इलेक्ट्रिक स्कूटर लॉन्च तौबगी थरमदु संगाई प्रो निंगथ्यांग कोल द लेबा रेडियन ई राइट की शोरूम द पांगथोखिबनी ngasi लॉन्च तौरिबा कोमा की फ्लोरा असि रोड प्राइस द लुपा लिसिंग मौद्रा मापन गा चात्र यांखै अदुगा कोमा की एलवाई ना लुपा लाख अमगा लिसिंग मरिगा चमापन मरफु ओइगनी हाइना रेडियन ग्रुप ऑफ कंपनी की एमडी ना पाउमिसिंग द फोंदोखि इम्फाल ईस्ट डिस्ट्रिक्ट की सवोम बुंगदगी सगोलमांग फावबगी लंबी मतम सांगा सेमजिनदना लेरकपना मरम ओइरगा लंबी असि अथुबदा सेमजिनबियो हाइबा डिमांड दा खोइ साउनरबा मियामना कैबी अवांग लेकाई मपादा लंबी थिंगदुना खोंजंग संसिनख्रे किलोमीटर 13 थरम सांगबा लंबी असि की सवोम बुंगदगी सगोलमांग रोमदा संगलकपा लंबी मतेक खरा WBM लौबा हरमलबनी अमदी लंबी असि किलोमीटर 3 रोमदा पोट होल मेनबगी थबकसु पाइखतलमलबनी हाइरी अदुबो मखाताना सेमजिनबा लेखिबदगी खुंजा चथोचन तौबदा यामना खुदोंग चादबा मायोकनदुना लैरी मरमसना कैबी अवांग लेकाई इमा इबेल अहल अमनमदी नहारोल सिंगना ngasi अयुक्तगी हौरगा लंबी थिंगबै खोंजंग असि चंगसिनखिबनी हिरामसिगी मतंगदा सगोल सेम सुनील मंगांग कौबा खुंजा अमना फोंदोरकपदा हारिबा लंबी असि लेंगाक अमसुंग मरिलिनबा MLA ना मियंग संगबीबा वाटपना मरम ओइरगा लंबी असि खुदोंग चादबा पिबा अमा लैरे खुंजा सिंगना अना लायंग मसतपगी पुथोक पुसिन तौबदसु लंबी असि साथीना फत्तबना खुदोंग चादबा अवाबा कया मायोकनरी लेंगाक अमसुंग मरिलिनबा अथॉरिटीना अथुबदा मियंग संगबीदुना लंबी असि सेमजिनबियो हाइना अपील तौरकले अमरोमदा हारिबा लंबी असि सेमजिनबगी थबक लाक्लिबा नोमाइजिंग नुमित्तगी हौरगनी हाइना पब्लिक वर्क्स डिपार्टमेंट के मरिलिनबा ऑफिशियल सिंगी माइकैदगी थाजबा पिरकपा लैरे हाइरी जम्मू एंड कश्मीर की राजौरी डिस्ट्रिक्ट टेररिस्ट अटैक चथदुना मियोय तरुकी पुंसी लोयख्रा मतुंग नुमित 10 लैरगा यूनियन होम मिनिस्टर अमित शाह मफम अदुदा चतुना यंगसिलोगदौरी हाइरी राजौरी डिस्ट्रिक्ट की अपर डांगरी विलेज दा टेररिस्ट अटैक चथदुना अंगांग अनि यावना मियोय तरु हातख्रबनी थौदो अदुना कश्मीर वैली की वांग मदसु टेररिस्ट की थबक सिंग कंखलगली हाइबगी खुदमनि हाइरी जम्मू एंड कश्मीर दगे स्पेशल स्टेटस लौथोक्तुना यूनियन टेरिटोरी अनि थोना खाइदोखख्रबगी मतुंगदा अमित शाह की कश्मीर खोंसक की अहमलक सुबा खोंसतनि हाइरी राजौरी पुंछ रीजन दा CRPF एडिशनल ट्रुप लिसिंगनी थाजिनख्रे विलेज डिफेंस कमिटी सिंगसु ट्रेनिंग पीबा हौरगनी होम मिनिस्टर गलोयना पैरामिलिटरी फोर्स सिंग मफम अदुदा थंबगी वाफमसु खनगदौरी सानबगी पाउदा All Irangban Football Association AIFA na sinuna Irangban High School ground sathariba 6 AIFA Trophy 2020-23 gi ngasi sanakiba hanba ground gi match da Real FC na takadabu thoikre anisuba ground na Taton FC Irangban amadi Hairok United Panjal chanaba ngamdana draw oikre tournament asi ngasi sanakiba hanba ground da Real FC na TKDA bu Panjal amashina da thoikibani Real FC gi Panjal adu jersey number 5 M Lanthoibana match ki minute kuni panchat pada janki anisuba ground ge match na Taton FC Irangban amadi Hairok United anina sanabada apiba matang manungda team animana Panjal amata chanaba ngamdabadagi draw chatkibani Haujarabada maraya pamukana pijari Sports akwa nabagi dama honaba yaba pumba honagani haina Chief Minister N Birena haikre INA Moirang Complex ta paikaliba project sahi tara helo pawba loisendana leramba thengnabada MLA Santina pendaba phongdokre College ki union da mangjanguna paw hairamdana DM University manungda leiriba college amatada makhala matagi khongjang changsin bigano haina samsal longjamna phongdorakle loinana Real FC na TKDA bu amasina da maithiwa pikre
Tato FC amadi Hairok United draw chatkre. Ngasigidi paudam pijaba matang solution jare miyang tabiriba singbu kurumjari.